पाउजेदी युम्पक ओइबा मरुइबा पाउ खरा अपडेट तौजरी केंद्र मरी की बीजेपी की मेरेप ओइगादाबसिंगी मिंग लाउथोखरे लिलोंग की यावरकदाबदा मियामना इरांग हौखरे लिलोंगदा बाय इलेक्शन पांगथोकपा यारोय मियाम मणिपुर यावना स्टेट मरी की मरक की मिखलदा बीजेपी की मेरेप ओइगादाबसिंगी मिंग असी पार्टी असी के सेंट्रल इलेक्शन कमिटी ने लाउथोखरे मणिपुर की ओइना मरक की मिखल पांगथोकदोरिबा केंद्र मंगागी मनुंगदा केंद्र मरी का बीजेपी की मेरेप सिंगी मिंग लाउथोखरे लिलोंग एसी की ओइना बीजेपी की मेरेप सिंग मिंग लाउथोकपदा यावरकदाबा जानिंगदा फंगदोक्तुना लिलोंग एसी की बीजेपी चावगतपसिंग लिलोंग लंबी थिंगदुना खोंजंग चंगसिनख्रे बीजेपी की सेंट्रल इलेक्शन कमिटी ने लाउथोखरबा मणिपुर की केंद्र मरी की मेरेप ओइगादाबसिंग अदुदे वांगोई केंद्र दा ओइनाम लुखोई वांगजिंग टेंथा दा पाउनम ब्रोजेन साइटू एसी दा ngamthang आउकिप अमदे सिंघाट एसी दा जिनसु हाउ LIGS हालपुने मेरेप सिंह असी लेपाक असी की प्राइम मिनिस्टर नरेंद्र मोदी याउना बीजेपी के नेशनल प्रेसिडेंट JP नड्डा राजनाथ अमित शाह नितिन गडकरी याउना सेंट्रल इलेक्शन कमिटी की मेंबर सिंह मिफमना खन्नरबा मतुंगदा वारेप लौबदी आइना नेशनल जनरल सेक्रेटरी अरुण सिंहाना थादोरकपा जेरोल अमना हाइरे अमरमदा मरकी मिखल असिदा लिलोंग एसी की ओइना बीजेपी की मेरेप की मिंग लाउथोरकीबदा जानिंगदबा फंगदोक्तना मियामना लंबी थिंगदुना खोंजंग चंगसिलुरे हाइरे खोंजंग अदुगा मरी दैना फंगदोरकीबदा लिलोंग एसी की ओइना बीजेपी की मेरेप के मिंग लाउथोकपदा यावरकीदबा असी अथुबा मतमदा सेंगदोकदबने सेंगदोक्त्रिबा मखै मखाताना खोंजंग चंगसिनखिगने लिलोंगदा बाय इलेक्शन चु पांगथोकपा यारोय बाय इलेक्शन तौगने आइना तौरिबा केंद्र मंगा की मनुंग लिलोंग खक बीजेपी की मेरेप थादोकदबा आइबसे माइनॉरिटी सिंगबो हंथना येंगबने मणिपुर की चीफ मिनिस्टर एन बिरेन की अनौबा वाखलोन अमदे चाउखोट थौरांगदा माइ ओनसिलकपगी मौंग असिना लिलोंग की मियामना पामजना लैरिबा तंजा असिदा असिगुम मथोंग हुक्तबा थौंग असि यानिंगदे मरम अदुना अथुबा मतमदा बीजेपी की टिकेट थादोकपियो हाइहे नकल अमरोमदा उमंग लाइसंगदा खुद थाबा तुमिन्ना लेithokloi UKAL मतम सांगना चथरगलिबा उमंग लाइफम लाइसंग अमदि थौरमना चिंगबदा खुद थाबगी थबक असि मखाताना तुमिन्ना येंगदुना लेithokloi हाइना उमंग लाई कनबा अपुनबा लोब UKAL की जनरल सेक्रेटरी M जिलंगमबना थादोरकपा चेरोल अमना फोंदोरकले चेरोल असिना हाई लाइसंग लाइफम नत्रगना लाई की थौरमदा खुद थारकपा हाइबसे फुरुप की इकाई खुमनबदा सिंगनरकपने अदुबो खुंदामिनरिबा फुरुपसिंग इकाई खुमनबा नुंगसी चानबा अमदि अमत ओइबगी वाखलोंदा तौरकलिबा अकाइबसिंग मियामना खांगदुना लागले पुमनमकी खल्लगा खांगदुना लैरिबा असि पांगदबा ओइना उरकबा हाइबसे आफाबो इरकलोय फुरुप कांगलुप की इकाई खुमनबदा हंजिन खुद थारकलिबसिंग लैगाकना थिनथबा तौदुना चराक पीबना पुनमकी आफाबा ओइगने हंदक Leimakhong सिंगमांगदा थोकिबा खतना चैनाबगी थौदोक अमगी खुदोंग चाबा लौरगा मफमदुदा लैबा इमा Leimakhong Lairembigi Laisangda Nung thajinduna akai atoi thok-hnkhiba asi furup amagi ikai khumnabada ikaiba piba pangdabagi thawongne lamdam asida khundariba furup kanglup singi marakta nungsi chanaba amadi ikai khumnaba ngaktuna leiriba singbo pangdaba kanglup furup kum lauduna umanglai laifam kaya ama manghankhibata natana manghanaba leptana hotnare masidagi hendoktuna laigi thorum pangthokpada nung thajinba nongmai kapsinba kihanba athingba piba kaya chathare Leimakhong Lairembigi laifamda thokliba furupu इकाइबा पीबगी थौंग असिगी मतंगदा UKALना कुपना यंगसिनबगा लोइनाना तौबा याबासिंग तौननबा सेमसाबा लोइरे लाइसंगदा खुद थागिबसिंग मतिक चाबा चराक पिबिनाबा लौखटपम थोकबा थबक लौखटपियो आइना लैंगा की पुकनिंग चिंगछलक्ले अतोपा पाउ अमदना बीजेपी के हन्नगी काउंसिलर याउना पुन्ना मियोय कुंथ्रागा तरुक कांग्रेस दा संगलख्रे हंदक टाम सिगी MLA सिंग असिदी जोगर तारे रंजीत बीजेपी दल एरंबा कक्सिंग खुनौ म्युनिसिपल काउंसिल की वार्ड नंबर 7 की हानगी काउंसिलर मयांगलम सियाम याउना पुन्ना मियोय कुंथ्रागा तरुक कांग्रेस दा यावरखिबगा लोइनाना मखोइबा तारामना ओकपगी थौरम अमा कक्सिंग खुनौ वार्ड नंबर 7 की हानगी काउंसिलर मयांगलम सियाम की युमदा पांगथोखरे थौरम अदुदा सुगुनु केंद्र की MLA के रंजितना फोंदोखिबदा मणिपुर की लेरिबा केंद्र हुंफु असिगी मनुंगदा MLA खरागी ngahek की अपिकपा वखलोन अमदे मसागी प्रिंसिपल लेतबा थौंगना MLA हाइबो वही असि जोकर ताहले मागी केंद्र की मियामना जादुना थागलक्लबा MLA ओइरिबसिंगना मसागी कानबा खरागी चोंथोक चोंजिन तौरिबा असिना मियाम की भ्यूट ओइरिबा अखोई इकाइबा फावरे मणिपुर दा प्यार लखंदबा आइबसि कांग्रेस की खुदा लई कांग्रेस की ओइनदि मणिपुर दा प्यार थंबा पामदे करिगुंबा प्यार लाक्लबदि नागा इशू याउना मांगदा तारिबा मणिपुर की इशू कया लोइसनगने इशू सिंग असि लोइसिंखिबदा मणिपुर असि करम फिबमदा लेहौगनि हाइबसि हौजिक पालिबा बीजेपी लेंगाक असिनदि खंगलमलोय सेंटर दा लेरिबा बीजेपी की लेंगाक असिनदि मणिपुर दा प्यार थंबा पामले करिगुंबा सेंटर ना प्यार थंबलकपा तारबदि
Manipur da leiriba BJP lengak asi amuk hanna haugatpak ngamloi. Congress ki oina di matam ama hekta da mikhal thengnaba kide. Ngasi nauna mioi chani kunthangambari COVID-19 positive oire ahumna Leikhidre ngasi su mioi chamaga marfut tare discharge Houkhre. Chaliba pung kunmari asida Manipur da mioi chani kunthamari nauna COVID-19 positive oire mioi ahumna Leikhidre ngasi su mioi chamaga marfutra nipana laichat asidgi phaduna discharge Houkhre aire. Health Department ki Assistant Director su oiriba department asigi wangagloi Dr. Khoirom Sasikumar Mangana thadorakpa cherol amana hai ngasi nauna positive oikhiba mioi chani kunthamari asigi manungda taragani thoidi Central Armed Police Force dagine apunba positive asigi manungda mioi chani taraga mapan amadi tribal history leitaba mioi ngaktani aire nauna positive oraklabasing asi tharaga state asida COVID-19 ki apunba confirm case lising taraga humdoi sahum kunga taruk Sukhre Houzik Pabada Lechat Asidaki Pakiba Migi Masing, Lising Tara Sangwa Sopnamari Sukhre. Houzik active case da Lising Anisadet Kuntragamatoi Laire. Ngasi Leikhidre Mioi Ahumasi Taraga Lechat Asina Leikhidaba Migi Masing Namarpudra Matoi Sukhre. Ngasi Leikhidre Musing Asi Impal West Dagi Sahi Humpuga Mariro Surabi Nupi Ama Sosan Budaki Sahi Humraro Surabi Nupi Ama Amade Impal East Dagi Sahi Marpuga Tarit Suraba Nopa amane houzik phabada laichat asidagi phagalakibagi chang chada humdraga nipan dasmik nipan ani oire thabak hapi gani aida sel laukhiba leite dhiren Bisnupur district ki manung channa leiba Leimakhong khunawdagi bukrambam ongbi sunita mapureba pi kumarda maran sirakliba asi aran bane aina thabak hapi gani aina sel laukhiba leite asinba amagi sel pukhibati lei aina Bisnupur district ki manung chanbo ainamdagi khetrin mayum dhirena sengdorakle Kakching lamdong lekai da jahi kunga barhi dengai ri panupa masa amana nganu ki farm mai pakna paikhalakpa tamjiningai oire thabak subada silau thidana isana isagi santok lambi pijanaba honabada Kakching district ki manung channa Kakching lamdeng lekai da leiba jahi kunmari da ngai ri panupa masa amana lau sangam ama makhai chawba mafam da nganu amadi yen ki farm tawduna senthok maraikan marangkaina puthokna bo honari ba asi lamdam asigin harol singna tamjiningai oire yen nabadi nganu gi farm tawduna yen thok marangkaina senthok marangkaina puthokna bo honari panupa masa asigi maming Naurem Suresh Kumar jahi kunga mari apokpagi ming Naurem inau kawe Kakching lamdong lekai dagine masagi mahi ki thak 12 class ne subanomba tandaba na asiga kangleipa ki mairaga unatuna wadisa pamatam damhak na phangdokibade lairik tamna ahlaman gi mateng pangna ba yen abadi nganu gi farm asi tawna ba lepkhibane magna hai ahan bo ina Chinese white bacon hariba nganu asi loibagi thabak chatliba chahi asigi June thadagi auna paikhatpa Houkhre ahan bo ina nganu chahum ena loiba Houkhre nongmada bachinja pek ama makhairom change jamdrabada thamari gi manungda nganu sing asi mapung mari phaba ngame houzik nganu sing asi mapung mari phaduna ayamba Yokhre aire magna makha takibadi nganu sing asi jonpham gi damakta awaba leite Imphal abadi Manipur gi mapung kaya ta leiriba mioi kana magi farm da laktuna nganu sing asi contact tawtuna leikhe biba ngamdabagi watane makhatana yen chingbasing su absinduna nganu amasung yen gi oina asoba farm ama tawnanaba plan tawre nganu amasung yen phajana loiduna sel tanba yai aibasi mahak chapchana khangle maduna Manipur gi naharon sina lai tamna thabakda silhauk thidana nganu amadi yen loiduna sel tanba yai aina su phangdokhe Housing maki wadi di Manipur sarkar ki mari lena department sing degi yen nganu loina na bagi senthak lo na ba khona ba leitre aike kanglaipa ki mairagi mai ke degi Manipur gi minister and biren na Manipur gi suba nomba tan ba tongan ba hiram kya da khutcha airaba Manipur gi naron sing jokan na ba start up ki makhada senthang piri ba asi lo na ba khona si aina su phangdokhe wa phamasi tabada Suresh Kumar na araw ba phangdok ba loina na mahak po makhata na lamjing lamtek piduna mahaki nganu amasung yen gi pham mai pakna ran tawna ba khona bada mateng pangbinan ba su phangtharakhe baraga sida Hathras case ki mayukta PFI ki thongmi sikna Manipur gi tongan ba mafam singna khongjang changchenkhre Hathras da dalit nopi macha ama geng grab tawduna RP khrebigi imung manungda hangba chatubada lambi da police ta phajin baga loina na Popular Front of India da jumpam jawda ba khudam changdam leitaba maral kaya pisinduna Hathras ki case po nathaina na po hona ba bu janing da ba phongtokna Popular Front of India Manipur state ki thawmi sin ngasi Manipur ki tongan ba mafam singda khongjang changchenkhre thawung adu ba janing da ba phongdoktuna sora sangai yumpham mayang Impal Bangkon Irong Chesapa amasong Lilong Aurai bidang ngasi Popular Front of India gi thawmi sing amadi miyam ga loidana wakat khongjang chatke Popular Front of India Kakching District ki Secretary Abdul Razak na phongdokhibada
Popular Front of India na atoba purupsing da thajinduna Erang holi haibagi mingda front asida target tawnana hotnaba asi yumpham yaudabane thamoi chobo thawdok aduda awaba taraba imung aduda awaba da saruk khajik tu oirabasu saruk jajaba chatluba mioi mari bot lambi da phajankhe mioi mari adugi manungda anina mahiroi lupki thawmini aduga amana Kerala Union of Journalists ki secretary oiribane masigi matang journalist ki body sing na thawng aduba condemn tawkhibaga loinana Supreme Court case file tawkhrabane Magna makhatana ai UP Leikhidre handak inong-nongna amuk hanna PFI da maran sijinaba honaragliba asi nupi masa ama hathok-hnkhiba thodok adu waroisin purakpaki mahuta nathainaba hotnabane haina lodaba ngamde PFI na miyamga loinana Bharat Sangbidhana piriba kanglon singhakna phangpham thokpa hakki damakta honari adubo oidapadaba samjin sajinba kayana organization asibo namthaba amasung miyamgi haknanaba khongjang sing nathaihanba ngamloi aibo wafam sing thamlakhi Arubeda content sing asigi maru iba pau khara asiba paudam jariba Manipur local news YouTube channel amade Facebook page asidagi yengbiri bop namuk pathaga chari loinana channel asina domda kanarabadi subscribe like and share tawba kawhi kanupna mokpo amuk hanna thaga chari